Manipur top channel ki maikei maru ebi ipausing miyamna thamjagi ahanbada drone bombing haksangna sanglamba bomb machet ki wopum NIA na puthorakhre haukiba saigi September amadi Imphal West district ki kauktruk amasum kadang banda kuki milite ni haini singna basingna drone dagi bomb thadarakpa madi nomai kapsilakpa thaudok madi leinana asokpa madigi phangkiba bomb machet kamadi leinaba masak sing puthokpagi ayaba kona pikri bomb machet phangkiba madi leinaba seizure memo amadi audio recording na singba drone bombing amadi lainaba sing court lankhatpagi ayaba PV nava NIA Manipur special court NIA Manipur lankhalaki haukiba sai English ngani ga kuninga mari gi September amada kuki militeni han singnaba singa kauktruk amadi kadang bana thangna leiba Kangpokpi district singtaktagi drone sisinaraga bomb sing thadarakpaga loinana nongmai kapsalakpadigi paumi yauna mi kya sokhi amadi sahi kunthraga mathoironggi maunha ama shiraga maki sahi nipana ngairibi masanu pina sokhibani thaudo osigi matangda lamsang police na case ma lokalaktuna thijulabasu India government ki Ministry of Home Affairs na khangalakpadigi NIA na nauna case lokotuna thijinbagi thabok satarakibani ngasi special court NIA Manipur da NIA special public prosecutor thamkiba warol gi matungina September amada drone gi bom thadarakhiba duda pokhaiba masena panduna Thangjam Kabil Kawa Sahi Kungama Palum Suraba Masuki. Makuma ki Mayamba Maranak pharmacy mother Pokemati dressing Toraga, PIC Mother Selaga Hidak Langtak Tauki Haina Paladuna, special PP Nahai, Tamarungi Matuna Asokma Pamadu, Laizoduna Lavidi pharmacy mother set to the Sektonki, pharmacy to the Sektorumatamna Bommas and a panki, yet Tangba Kongi, Konging Manunda, Bomba Sitkumba Amalarambadigi, Lokfolaga Asokpa, TS Kabil the Pirakiana. Paladun special PP na hai thaudo sigi pau phangmadi NIA na kabil bomb set adu laukhat paga loina mari lainaba proceedings sing audio recording tokhi NIA na thamlakiba warol ko na taraba matung na ko na ayaba pibidi mari lainaba recording amadi documents sing ko ta langkhat khiari atopa pam chusampurigi rocket taruk phagatkhr Security force at the Tihumiki Tabaks and Susambu district Mapamada rocket Taruk Yauna, Yamlabuksukulai sing for Kredi. Manipur police control room Gisiro Lamanahai Narang security force and Susambu district Hengle police na Konba, Roylam Court Amadi, Nalon Gimarakti Yamlabuksukulai sing the fort Namkivani. Part Kibadudi, launcher Magaloina rocket, IED Taruk, Makalahungi, tear smoke shell, Mapan, country made motor, Pompi Ama. IED shell of home sniper rifles magazine amasum maru amodi bulletproof jacket na sing mani hanesu pawmuna makhatari atopa pawmudana sibigi maram thiba satpa sing AR na photo na malaktre hari mapamarang ikhang khangaudana masa nuaiti haidana hospital pukhalakpa kunthra suba Assam Rifles ki personal sing sibigi masing mari yaukre khwaidigi naunu sikhi badunga si ngarang ayuktani hari police ki pangba pawna hairibana Rims Hospital laikidraba personal dugi maming rifleman Lalan Kima say inifukawi ma Aizol gi Luang Mul Beles tagi Pasunga gi masanu pani Hauju Hospital sida atopa personal ani aruba piyam na lekanari mara sida Assam Rifles ki personal sung matang mapam marang khangdana ikhang khangaudana pangshi da sijilakpi gi maram thiba sakhiba integrated disease services program ITS pigi team amangasi nongsup kaitel manmida leiba kunthra suba Assam Rifle ki camp sakhi mangjong no pau piba maram na kunthra suba ER gi commandant suba pamadur lakhi ningthi na cooperation pidana wari sana ki amasung team aduna makhoi mari sikhi bigi maram kari no oibi yabagi habadu khangdona bonakhi adubu nungaitaba thawdo amana camp adur leiramba personal sing aduna sijinaram polam sing amasum makoina nawa horakhi bigi maram sing yengshinbada photo ama phawbo number yaro hena namhalakidi anamba kharadus personal sing aduna namduna muthat anki hari pau shina haribana hariba asi baksang sing gi post mortem ayama loikhri post adura AR gi personal sing festival amaga mari leina asobo sakle na masamina khi haiba khangmangamri maram aduna makoina laikhidabadu food poisoning oigadra haina singnari adubu sabsab likundi tim maduna collection torakpa Awoba sing amasum post mortem dagi phangliba report sing adudagi sabsana khangmangamgani haiden su pawmuna makhatana phongdorakli Manipur police dagi thadorpa gorol ngatang memna tentak na thamjagi tang kunga mapan tham English ngani ga kunga mangada Ziribam district ki Ziribam police station ki manungsanba nungsappi belesta Manipur police da nupi ama rescue tawkhredi haibi rescue tawkhraba nupi asi Ziribam district ki manungsangba moljol belestagi Lalpiengjo Hmar Rescue
mentally unstable oiba nupi ni haiba khangma ngamle hairi ma ki imung manungda sinakhri hainasu thadorakliba update asina makhatari makha sa tarak poina panam pausi dige topa maruiba paukhra memna tentak na thamjage social media bu lan sizinagum si MIYC social media bu lan sizinaduna community ki marakta nungsinadana bo khona bigi thawng toksi haina Manipur International Youth Center MIYC na phungdorakli MIYC na thadorakpa chirolamada kumza English ni ka kungo humdoi de ki tholak libe irang si social media bu lan sizinaduna community marakta mari tongan ba mawong da lan uhana na ba thawng kya ma sa tharakpana hen irang as kalana na bagi marama moiri digital media bu khulai am oni sizinaduna aran bu wapum kya sandokpa ma di semdok sadokpa wapum kya sandorakpa si yamna lebuk thibani hari asigumba digital threat asine irang thuwan ba yung kai kaya amang ata thuwan ba miyoy bagi punsi kya pikhamna bagi thawdok sing Manipur da thokli amadi social media bu lana sizinaba sina community amaga gi marakta yengthina hanbagi asobu maram am oirakli maram asina asigumba social media bu lana sizinarakpa si thingnaba mipum khudimak ama toina lemina bagi matam oidairi ngasi Manipur da thokli bi irang sibu semdok sadoklaba video clipping kya thadok tuna asengbu oiriba phibam sibu lana ohana na bohonari amadi masina hingsa ki thawdok sing hengar handuna Manipur social political nena ta daba phibam ma oihali cyber attack asigi maru oiba target human right defenders sing activists sing misamyam amadi journalists sing do oirakli amadi wa ngangdana amadi reporting tawdana ba aki khang kaya piba message sing thajin megi pautari isam jamna Facebook post na tragana masigi content sing share tawrubagi physical assault kya leptana sathari asigoma piba masina information ama aikoi share tawdringai da masibu kupna verify tawbu mathau tare haba miyam khangmina seari asigoma digital threat asi thingna ba community leaders sing government authorities sing amadi social media companies sing na puna khona mina ba mathau tai amadi community marakta thajana ba mangalakli ba si amuk hana hanagum nungsi sanana amadi amaga thajana ba lemina ba khona bada community leaders sing marakta puna wari sana bagi tangai fadaba matam lakli marak sida government authorities sing su social media bu lana sisinari bi sing si thingna ba akan thabak lokhat piu empathy understanding amadi collaboration gi khuthang natana ingtapa lamdam ma purak ngamloi haba wafam su NIYC na phungdorakli atopa ten ba paw mana governor ga unaduna wari sanakre ita North East Women's Network ki mute khangbu amana ngasi imphal gi rasbon satuna governor Ajay Kumar Bala ga unaduna network asina miwei ba khunai gi yaifana ba tawri ba thabak sing pawdam khre ita gi mute singna governor ga unaba adu lakli ba March thara pangdok ko dori ba manga suba annual ita Manipur Women's of Substance Award lanthok gi thauram na saruk yabina ba su baton tokhi Amaram the Manipur State Film Development Society MSFDS ki secretary Sanju Basapati Mayumna Lusingba Mihut Ahumna ngasi governor go nakre February 3 tagi mapan phabu pangthok kodoriba ani suba ikhogi Imphal International Film Festival 2025 ki matangda governor da pawdamba ga loinana festival se hawdokpagi thoramna saruk yabina basu governor da haijaki Lusilakpo ina Kangla Pau gi editorial myamda special content maina thamjagi anti extortion cell hangdokpa Istelengana miyam gi punsi tangdu laitana ba lakholaki ba thorang singi manungsana war on drug ki lanjang mitop sanglakpa thingna ba ILP system sa nahan ba madi NRC sa nahan ba gi thorang sing leptana lokholaki ba gi manungsana senja thumja thingna ba anti corruption cell linkatre loinana misa miyam amade lenga ki thabak toba miyoi singdagi namduna cell khaiba CLP na ba ki hanba yauna pamda ba thawdok sing thiengna ba Manipur lenga na anti extortion cell hangdorakli Lengana miyam gi yaifuna ba lokholakli ba khongthang singi manungda nauna hangdoki bi anti extortion cell gi matangda chief secretary PK Singana thokpa sirolda hairibadi home department gi makara CM liba cell asi state police central armed police force CAPF Assam Rifles army yauri haibasini khongthang asi miyamdagi namduna cell lawba demand tawba singdagi ngakthokna ba madi miyambu safana thamnaba panamda lokhatpa khongthang ni haiba wafam paladuna sakhangdaba miyoi singna miyamda phone tawba message thajinduna cell pinaba kian khangan ba yauna tuan ba miyam akia khang pibigi thabak sa thari haibigi pau phangmadagi khongthang si lokhatpani Lengana lokhaliba khongthang asi miyam gi tamaktani masida miyamna sagot piu haina siroladuna phongdorakli Lengana lokhaliba khongthang asi thenglabusu thengna apaba khongthang ni lawi adubo kadai phobo mai pak pungam gadagi haibasini
स्टेट असिद खुलाई पाइबी इहौ लेरखिबा मतमदगी मियामदगी सेलगी डिमांड नत्रगना मतेंग लौबगी थबक चथरखिबा सही निफु यांखैरोम फजलखले लेंगाकी सांगलबा मतम असि थिंगबा ngamdana लेरगलबा मतुंग हंदक ngarang na hante anti extortion सेल हांगदोरखिबा सिना सेनखाई थुमखाई सांग खरा मखै हंथन ngamlabasu mapung phana control toba ngamgadoribra haibigi wahang leitaba nati स्टेट असिद सेनखाई थुमखाई कियान खंगनबा मदि सेलगी डिमांड gi sang mamangda amukta थोखिद्रीबा मवोंगदा खैन हेंगलक्लिबसि इलीगल्स इमिग्रेंट्स माइग्रेंट्स सिन कोकी नार्कोटियर्सना लोगी वांगबदा ngamkhai lana sangsilakibasingna mamang sai english ngani kungo homdoigi me ahumdigi mitai miyamgi mathakta landa aduna apunbagi saktam thugaina ba hotnarakibadagini landa rakibasing thengnana ba hotnaribasingi tangai fadana sangpham thokpa mathau tabasing kusu khulaidagi hauraga sana thaknaba hidak langthak phirol singba lainaba honabada miyamdagi sankhai thumkhai amadi polam singi mateng lobigi thabaksing mafam sinba thungna satharakibani miyamgi maikaidagi su senkhai laktrabasu laikai khul sing amadi miyamgi maikaidagi masa masana yana sialama sumsana thanaba phirol singba sing mateng pangnaduna khul ngakpa singi thauna haptuna singnarakhiba singbu thauna laina lanthingnarakibadagi apunbagi saktang ngalakibani aduba miyamgi mateng laina khul ngakpa yawba natragana yawbani haiba sakangdaba singi maraktagi lalon itik tawba kaithel dukan lanai miyoi lenga ki thabak tawba singda hanjina senkhai tungkhai chathabagi thawong sing chathabada natana pubu thang mangamdaba demand sing chatharakibadagi khang mangamdraba miyamgi maikaidagi dukan patpham sing thonglon adur wakat mifam sing toina chatharakpu uba phangdaba nati masimakti laibak thibani amaromda sakangdaba singna selgi demand gi mari lainana yumlakta सेंथौबम लंगसिनबा थंबगी अकी तुजुंग थौदोक सिंगसिना मरम मोइरगा लेंगाकी मैकेदिगी मियामगी पुंसी लंथुम कन्ननबगी पनमदा एंटी एक्सटोर्शन सेल हांगदुना थिंगनबगी थबक लखलखिबने लवे लेंगाकी थौरांग असि कदाई फबो माइ पाकपंगंगबदगी हाइबा वहंग लेतब नति लेंगाकी तौफम थोकपा खोंथांग सिना मरम मोइरगा नकलनी हाइबदी सेनखाइ चथरिबा मदि मियाम अनिगी मरक्ता अंगम तानबगी मुक्नबा थोलकपदा थोवनिंगदब थौदोक सिंग थोलकपा तारबदी करी फिबम ओइरकदगी हाइबगी मिपाइबसु लेतब नति सेलगी डिमांड अमदि डोनेशन अनिगी खेनब करीनो हाइबदु खंगना मियामगी कोकता पोलोम थोनगतपगी महत मियामगी मतेंग फंगनबा होनबना पुनमकी अफबु ओइगनि थजै सेनखाइ थुमखाइदा नम्फु अमदि पुक्सियल सेंगना पीबा मखलनि लै नम्फु हाइबसिना प्रेशर यावबु डिमांड अदुगा अंगम्बा पीबा हाइबसिना नोंलुकपा यावबा डोनेशन नि हाइनसु कंगला पावगी एडिटोरियल सिदा पल्ली हौजिकोनदि म्याम पाव मतंग से लुसिनजरगे।